ngasi October gi tang kun mathoi yum sagaisa numit ki Imphal da phongba pauche khar gi headlines pathokcharge taminarasi. Positive oiba ahum amasu lekidre punna chamaga kun mathoi sugre. Pung kun mari da naunami chani marfu mari COVID-19 positive oigi chamaga nifu tare discharge tauki. Jenims da doctor yauna punna healthcare worker chamaga kun tare positive oire COVID-19 gi fivang khanana ba hayeng CM na apunba mifam kaukre. Lockdown loikrabasu mahikti lehauri. Kumay matam sida mipung kudimak cheksinsi PM. By election 2020 Aroi banumit phawbada punna mi tara taret na mirep che pisingre. Mitrang taungnaba minister haplak pasida vote pisilurabadi aran babu achumbo ina lawkrani. Mahiroi lupsing na wakat mifam lepta na chathari. Lockdown na COVID-19 gi solution oiroi. Hui so haudongju tha ahum hek subaga anti-rabies vaccine kapthokpigadabani director. BJP gi lengak lambi na gari garage khong lambi na dukan onthokre. Sandra Waterfront Resort hanna yengdre naha sing mayai kaba chinjak chafam oire. Mayai kaba drug thingnana ba cabinet na pass tawkiba ordinance miyam da namthak tawbani lupsing. Nawaz Sharif ki manaw nupa Shehbaz Sharif jail da thajinkre machanupi Mariam da case pankre. UK da volunteer malfudara da novel coronavirus sanghalaga human challenge trial chathagadauri. Judo asi India gi oina mangjil thana chatliba masana amani sports minister Kiran Rijiju. Japan na Olympic cyber attack tawbagi mayokta ngak senana ba khongthang sing lokhatlani. Amasung Punjab na Delhi bu wicket 5 da maithiba pikre. Thank you.